ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯆꯦꯒꯤ ꯌꯦꯅꯤꯡꯊꯥ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯥꯂꯤꯀꯥ ꯀꯩꯁꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯗꯒꯤꯅ ꯐꯅ ꯀꯨꯏꯔꯕ ꯃꯇꯝ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯨ ꯂꯩꯁꯅꯥꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯃꯈꯛꯅꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯧꯄꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩ꯫ ꯂꯩꯁꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯂꯩꯁꯤꯅꯨꯗꯤ ꯐꯅ ꯑꯗꯨꯝ ꯆꯥꯎꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯧꯄꯥꯅꯨꯄꯥ ꯅꯨꯡꯁꯤꯊꯣꯏꯕꯗꯤ ꯌꯥꯝꯅ ꯄꯤꯛꯂꯤ꯫ ꯂꯩꯁꯅꯥ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯁꯥ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯕ ꯏꯊꯛ ꯏꯔꯥꯡ ꯈꯔ ꯈꯔ ꯍꯩꯖꯔꯛꯄ ꯃꯇꯝꯅꯤ꯫ ꯆꯥꯛꯈꯨꯝꯃꯥꯡ ꯑꯗꯨꯗ ꯏꯟꯁꯥꯡ ꯁꯦꯝꯅ ꯁꯦꯝꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯈꯛꯄꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯈꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯆꯤꯡꯁꯤꯟꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯂꯩꯁꯅꯥ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯄꯅꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯂꯩꯁꯅꯥꯅ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯟ ꯑꯗꯨꯕꯨ ꯄꯥꯏ꯫ ꯁꯣꯏꯔ ꯁꯝꯂꯥꯡ ꯊꯥꯗꯣꯛꯅ ꯁꯦꯠꯂꯤꯕ ꯁꯥꯂꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯐꯤ ꯐꯅꯦꯛ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤꯕꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯂꯣꯌꯨꯝꯕꯒꯤ ꯃꯤꯠꯌꯦꯡꯅ ꯍꯦꯛ ꯎꯔꯨꯔꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯂꯣꯌꯨꯝꯕ ꯃꯥꯒꯤ ꯊꯃꯣꯏ ꯏꯊꯛ ꯍꯧꯏ, ꯄꯨꯛꯅꯤꯡ ꯃꯔꯥꯡ ꯍꯧꯍꯜꯂꯤ꯫ ꯂꯩꯀꯥꯏ ꯄꯥꯈꯪ ꯂꯣꯌꯨꯝꯕ ꯑꯗꯨ ꯅꯨꯆꯥ ꯃꯉꯣꯟꯗꯒꯤ ꯃꯤꯐꯝ ꯆꯣꯏꯊꯣꯛꯅꯤꯡꯕ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯈ꯭ꯔꯦ ꯅꯨꯆꯥꯗꯨ꯫ ꯂꯣꯌꯨꯝꯕ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛ ꯈꯖꯤꯛ ꯅꯪꯅ ꯆꯪꯁꯤꯟꯗꯨꯅ, "ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯔꯣ ꯂꯩꯁꯅꯥ?" ꯏꯉꯥꯎ ꯉꯥꯎ ꯏꯄꯪ ꯄꯪ ꯂꯩꯁꯅꯥꯁꯨ ꯍꯦꯛ ꯈꯨꯝꯂꯛꯏ꯫ "ꯑꯧꯇꯥ ꯂꯣꯌꯨꯝꯕ, ꯈꯨꯠꯇ ꯄꯨꯟꯕꯨ ꯍꯦꯛ ꯄꯥꯏꯔꯕ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ ꯈꯪꯉꯨ." ꯋꯥꯐꯝ ꯑꯁꯤꯗ ꯂꯣꯌꯨꯝꯕ ꯅꯣꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯏ꯫ "ꯍꯣꯏ ꯈꯪꯉꯒꯦ, ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯗꯤ ꯍꯥꯏꯗꯧ ꯂꯩꯀꯣ ꯂꯩꯁꯅꯥ." "ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯤꯕꯣ ꯇꯥ ꯂꯣꯌꯨꯝꯕ?" "ꯅꯣꯡꯃ ꯍꯥꯏꯒꯦ." "ꯅꯣꯡꯃ?" "ꯍꯣꯏ ꯅꯣꯡꯃ." "ꯑꯗꯨꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ?" "ꯃꯨꯟꯅ ꯈꯜꯂꯨꯅꯦ, ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤ ꯋꯥꯁꯦ ꯀꯔꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯒꯦꯗꯣ?" "ꯑꯦ, ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯔꯝ ꯈꯪꯂꯨꯅꯤ ꯍꯥꯏꯕꯒꯤ ꯇꯥ ꯂꯣꯌꯨꯝꯕ, ꯑꯩꯗꯤ ꯂꯥꯏꯁꯨ ꯅꯠꯇꯅ." ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯅꯩ ꯍꯥꯏꯕꯗꯣ ꯈꯪꯅꯕ ꯃꯨꯟꯅ ꯈꯜꯂꯣ, ꯑꯗꯨꯒ ꯍꯥꯏꯒꯦ꯫ ꯅꯪꯅ ꯃꯗꯨꯕꯨ ꯍꯦꯛ ꯈꯪꯉꯕ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤꯕꯅꯤꯅ ꯍꯥꯏꯈꯤꯔꯣꯏ, ꯍꯌꯦꯡ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯊꯣꯔꯛꯎꯀꯣ ꯃꯐꯝꯁꯤꯗ꯫ ꯂꯩꯁꯅꯥ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯂꯣꯌꯨꯝꯕꯅ ꯍꯥꯏꯅꯤꯡꯂꯤ ꯋꯥꯐꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯔꯦ꯫ ꯃꯃꯥꯏ ꯃꯆꯥ ꯅꯨꯡꯁꯤꯕꯤꯗꯨ ꯍꯌꯥꯏ ꯑꯃꯨꯟꯕꯒꯨꯝ ꯉꯥꯡꯁꯤꯟꯗꯨꯅ ꯈꯪꯗ ꯁꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯍꯣꯏ." ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯍꯌꯦꯡ ꯂꯩꯁꯥꯕꯤ ꯐꯥꯔꯝꯗꯧꯅꯤꯀꯣ, ꯍꯌꯦꯡ." ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯂꯣꯌꯨꯝꯕ꯫ ꯂꯩꯁꯅꯥꯗꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯦꯞꯍꯧꯔꯤ꯫ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯃꯊꯧꯗꯨ ꯄꯨꯛꯅꯤꯡ ꯆꯪꯕ ꯏꯉꯝ ꯉꯝꯗꯦ ꯂꯩꯁꯅꯥ꯫ ꯇꯧꯔꯤꯕ ꯃꯊꯧ ꯀꯥꯎꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯗꯨꯝ ꯂꯩꯊꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯃꯅꯥꯎꯅꯨꯄꯤ ꯂꯩꯁꯤꯅꯨꯅ ꯍꯦꯛ ꯍꯪꯏ꯫ "ꯏꯆꯦ, ꯀꯔꯤꯅꯣ ꯅꯇꯣꯝꯇ ꯅꯣꯛꯂꯤꯕꯗꯨꯕꯣ?" ꯋꯥꯍꯪꯁꯤꯗ ꯂꯩꯁꯅꯥ ꯋꯥꯈꯜ ꯂꯥꯛꯏ꯫ "ꯀꯩꯁꯨ ꯇꯧꯗꯦ, ꯅꯁꯛꯇꯨ ꯎꯕꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯛꯄ." ꯂꯩꯁꯤꯅꯨ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯂꯒ, "ꯑꯩꯒꯤ ꯁꯛꯄꯨ ꯏꯆꯦꯅ ꯁꯣꯏꯔꯤꯕ ꯌꯦꯟꯗꯦꯝꯗꯨꯗ ꯄꯥꯟꯕ꯭ꯔꯣ? ꯅꯆꯤꯟ ꯊꯤꯅꯨ ꯏꯆꯦ, ꯅꯇꯣꯝꯇ ꯅꯣꯛꯂꯤꯕꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯑꯣ." ꯂꯩꯁꯅꯥ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯕꯅꯤ꯫ ꯃꯥꯅ ꯃꯣꯟꯗ꯭ꯔꯪꯗ ꯇꯥꯎꯔꯤꯕꯗꯨ ꯃꯅꯥꯎꯅꯨꯄꯤꯅ ꯎꯔꯝꯕꯗꯨꯗ ꯅꯣꯛꯅꯤꯡꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯍꯥꯏ꯫ "ꯃꯁꯤ ꯉꯥꯡꯁꯦ ꯎꯒꯠꯈ꯭ꯔ ꯄꯣꯠꯅꯤ, ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯕ꯫ ꯏꯆꯦꯅ ꯑꯩꯒꯤ ꯃꯥꯡꯗ ꯅꯣꯛꯑꯒ ꯀꯃꯥꯏꯅ ꯎꯔꯣꯏꯗꯣꯏꯅꯣ? ꯍꯣꯏ ꯌꯥꯔꯦꯁꯦ, ꯑꯩ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ, ꯑꯩ ꯍꯥꯏꯕ ꯂꯧꯗ꯭ꯔꯁꯨ ꯀꯣꯛ ꯍꯪꯉꯨ ꯀꯩꯅꯣ? ꯐꯨꯔꯧꯔꯅ?" "ꯑꯦ, ꯑꯗꯨꯔꯣ ꯋꯥꯍꯪ ꯍꯥꯏꯕꯕꯣ?" "ꯅꯠꯇꯦ, ꯑꯗꯨꯗꯤ ꯍꯪꯉꯨ꯫ ꯅꯦ, ꯅꯨꯄꯤ ꯑꯃꯅ ꯃꯁꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯗ ꯇꯥꯛꯅꯤꯡꯂꯕꯗꯤ ꯀꯃꯥꯏꯅ ꯎꯠꯀꯗꯒꯦ?" "ꯈꯪꯗꯦ, ꯅꯕꯨꯛ ꯐꯠꯇꯕ ꯇꯧ, ꯑꯝꯇ ꯍꯥꯏꯔꯣꯕ, ꯏꯅꯥꯎꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ, ꯃꯆꯦꯅ ꯍꯥꯏꯕ ꯏꯟꯕꯤꯅꯦꯕ, ꯍꯥꯏꯔꯣ ꯑꯝꯇ." "ꯅꯁꯥꯗꯣ ꯌꯥꯝ ꯅꯥꯜꯂꯕ, ꯃꯣꯠꯄ꯭ꯔꯣ ꯑꯩꯕꯣ?" "ꯃꯣꯠꯇꯦ, ꯉꯥꯏꯈꯣ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯏꯆꯦ." "ꯑꯣ, ꯍꯣꯏ ꯍꯥꯏꯔꯣ ꯍꯥꯏꯔꯣ." "ꯑꯗꯒꯤ ꯐꯤꯔꯣꯜ ꯁꯦꯠꯄꯗ ꯅꯤꯡꯊꯤꯅ ꯁꯦꯠꯂꯕ?" "ꯑꯩꯁꯨ ꯁꯦꯠꯂꯤꯅ." "ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ, ꯍꯥꯏꯅꯨꯔ ꯑꯩ?" "ꯍꯥꯏꯌꯨꯕ." ꯂꯩꯅꯥꯁꯣꯝ ꯑꯃ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯕ, ꯑꯎꯕ ꯄꯥꯈꯪ ꯈꯨꯗꯤꯡꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ
ꯋꯥ ꯉꯥꯡꯕꯗ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯉꯥꯡꯂꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯥꯁꯣꯝꯒ ꯂꯤꯔꯤ ꯈꯣꯏꯔꯤꯕꯒ ꯇꯪ ꯉꯥꯏꯔꯦꯀꯣ ꯋꯥꯐꯝꯁꯤꯗ ꯃꯅꯥꯎꯅꯨꯄꯤ ꯂꯩꯁꯤꯅꯨꯗꯨ ꯃꯆꯦꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ ꯑꯗꯨ ꯏꯆꯦ ꯅꯪꯅ ꯉꯁꯥꯏꯗꯩ ꯅꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯂꯩꯁꯅ ꯋꯥꯗꯨ ꯊꯩꯗꯣꯛꯂꯒ ꯆꯠꯂꯣ ꯏꯃꯥꯗꯅꯦ ꯉꯥꯔꯧ ꯂꯩꯍꯧꯗꯦ ꯍꯥꯏꯔꯁꯨ ꯆꯠꯂꯣ ꯆꯠꯂꯣꯏ ꯅꯪꯅ ꯅꯣꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯉꯥꯔꯣꯝꯇ ꯂꯩꯇꯦ ꯍꯥꯏꯔꯁꯨꯕ ꯅꯣꯏꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯍꯣꯏꯁꯦ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤꯅꯤ ꯅꯣꯛꯄꯕꯨ ꯑꯉꯥꯡ ꯅꯪꯅ ꯁꯨꯝ ꯄꯥꯅꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯆꯠꯂꯣ ꯏꯃꯥꯗ ꯍꯥꯏꯔꯨꯁꯣꯕ ꯉꯥꯔꯧ ꯂꯩꯇꯦꯌꯦ ꯆꯠꯂꯣ ꯃꯤ ꯍ ꯂꯩꯁꯤꯅꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯏ ꯃꯄꯥꯟꯗ ꯃꯃꯥ ꯂꯩꯔꯝꯗꯦ ꯃꯧꯄꯥ ꯁꯛꯇꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯍꯪꯉꯤ ꯊꯣꯏꯕ ꯏꯃꯥ ꯀꯥꯏ ꯆꯠꯈꯤ ꯅꯨꯡꯁꯤ ꯊꯣꯏꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯈꯪꯗꯦꯍꯦ ꯀꯩꯒꯤ ꯈꯪꯗ꯭ꯔꯤꯕ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯅꯨꯡꯁꯤ ꯊꯣꯏꯕꯗꯨ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ ꯑꯩ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯆꯦꯝꯆꯥ ꯐꯥꯛꯂꯣꯏꯗꯧꯔꯤ ꯃꯁꯤ ꯉꯥꯡꯁꯤꯁꯨ ꯃꯇꯥꯡꯗꯨꯗ ꯃꯃꯥ ꯂꯩꯃꯗꯨ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯃꯥꯅ ꯍꯥꯏ ꯀꯔꯤꯃꯨꯛ ꯇꯧꯅꯔꯦ ꯅꯨꯡꯁꯤ ꯊꯣꯏꯕꯅ ꯃꯥ ꯑꯩꯈꯣꯏ ꯆꯦꯝꯆꯥꯅ ꯑꯩ ꯐꯨꯏ ꯀꯔꯤꯒꯤ ꯐꯨꯔꯤꯕ ꯃꯁꯤ ꯉꯥꯡꯁꯤ ꯃꯆꯤꯟ ꯀꯌꯥ ꯊꯤꯅ ꯌꯦꯡꯀꯣ ꯑꯩꯅ ꯀꯥꯏꯗ ꯐꯨꯏ ꯁꯤꯅꯤ ꯍꯦꯟꯅ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯀꯥꯎꯁꯤꯜꯂꯧꯔꯅ ꯀꯥꯎꯁꯤꯜꯂꯗꯤ ꯂꯩꯃꯅ ꯑꯉꯥꯡꯗꯕꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯉꯥꯡꯕ ꯍꯧꯅꯒꯦ ꯍꯥ ꯀꯅꯥꯅ ꯍꯧꯅꯕꯅꯣ ꯃꯆꯤꯟ ꯈꯨꯊꯤꯁꯤꯒꯤꯅꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯏꯆꯦꯅ ꯉꯥꯔꯧ ꯂꯩꯇꯦ ꯉꯜꯂꯤ ꯁꯥꯔꯤꯉꯩꯗ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯑꯗꯨꯕꯨ ꯅꯣꯏꯕꯣ ꯏꯃꯥꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯥꯏꯗ ꯑꯃꯨꯛ ꯊꯣꯛꯎꯔꯤꯕ ꯍꯣ ꯅꯣꯏ ꯅꯄꯥꯗꯣ ꯍꯜꯂꯛꯄ꯭ꯔꯅꯅꯦ ꯀꯣꯟꯊꯣꯡꯗ ꯌꯦꯡꯉꯨꯔꯤꯕ ꯉꯥꯔꯧꯗꯣ ꯀꯝꯗꯧꯕꯅꯣ ꯂꯩꯇꯦ ꯏꯃꯥ ꯀꯩ ꯆꯥꯗꯣꯏꯕꯗꯨꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯥꯗꯕ ꯌꯥꯏ ꯀꯩꯅꯣ ꯉꯁꯥꯏꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯏꯃꯥꯁꯨ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯏꯔꯣꯜꯂꯗꯤ ꯉꯥꯔꯧ ꯂꯩꯔꯝꯃꯣꯏꯗꯣ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯂꯣꯏꯁꯤꯟꯕ ꯍꯣꯠꯅꯩ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯈ꯭ꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯅ ꯈꯖꯤꯛ ꯅꯦꯝꯊꯈꯤꯕꯒ ꯃꯥꯒꯤ ꯏꯁꯤꯡ ꯄꯨꯟꯗꯨ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ ꯂꯩꯁꯅ ꯑꯣꯏ ꯊꯪꯕ ꯃꯥꯒꯤ ꯅꯥꯄꯗꯨꯗ ꯄꯤꯛꯇꯛꯄ ꯅꯥꯁꯣꯝ ꯑꯃꯗꯤ ꯁꯤꯜꯂꯤ ꯃꯒꯨꯟ ꯂꯩꯕ ꯂꯩꯔꯥꯡ ꯅꯥꯁꯣꯝꯗꯨ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯅꯥꯄꯗ ꯂꯩꯇꯦꯡꯕꯗꯗꯤ ꯂꯩꯔꯥꯡ ꯃꯥꯒꯤ ꯅꯤꯡꯊꯤꯕꯗꯨ ꯃꯌꯥꯏ ꯆꯝꯊꯕꯒꯨꯝ ꯊꯣꯛꯂꯤ ꯐꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯆꯥ ꯃꯥꯅ ꯊꯣꯏꯅ ꯑꯗꯨꯝ ꯍꯦꯟꯈꯤꯕꯗꯨꯒꯤ ꯋꯥꯔꯤꯅꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯁꯥꯃꯛꯀꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯄꯦꯟꯕ ꯐꯥꯎꯅ ꯌꯦꯡꯖꯩ ꯋꯥꯈꯜ ꯃꯥꯅ ꯅꯨꯡꯉꯥꯏꯖꯕꯗꯨꯅ ꯏꯐꯗ ꯐꯖꯕꯒꯨꯝ ꯍꯦꯛ ꯃꯈꯜꯂꯤ ꯌꯦꯡꯂꯝꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯊꯝꯂꯝꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯂꯩꯁꯅ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯂꯩꯁꯤꯡꯗꯨꯁꯨ ꯍꯦꯛ ꯊꯣꯔꯛꯂꯒ ꯏꯆꯦ ꯏꯁꯤꯡ ꯁꯣꯛꯄ ꯑꯩ ꯂꯥꯛꯀꯦ ꯂꯩꯁꯅ ꯃꯆꯤꯟ ꯐꯩꯊꯣꯛꯂꯒ ꯌꯥꯝ ꯂꯥꯛꯅꯤꯡꯉꯅꯤ ꯑꯩ ꯂꯥꯛꯄ ꯀꯩꯗꯧꯒꯦ ꯏꯕꯥꯅꯤꯃꯨꯛ ꯆꯠꯊꯣꯛꯑꯗꯤ ꯑꯉꯥꯡꯗꯤ ꯀꯅꯥ ꯁꯦꯟꯅꯗꯣꯏꯕ ꯑꯉꯥꯎꯕꯔꯣ ꯃꯥꯕꯣ ꯊꯣꯏꯕ ꯅꯪ ꯅꯤꯡꯉꯥꯏ ꯇꯧꯔꯝꯒꯗ꯭ꯔꯥ ꯁꯨꯃꯥꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤ ꯊꯣꯏꯕꯅ ꯁꯠ ꯈꯨꯝꯃꯤ ꯑꯩꯗꯤ ꯀꯞꯀꯅꯤ ꯂꯩꯁꯅꯥꯅ ꯇꯨ ꯑꯉꯥꯡꯁꯦ ꯃꯊꯟꯇ ꯂꯩꯍꯧꯕ ꯌꯥꯔꯣꯏꯕ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯂꯩꯁꯤꯅꯨ ꯏꯁꯧ ꯂꯥꯡꯉꯤ ꯃꯁꯤ ꯉꯥꯡꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯠꯂꯗꯧꯅꯤ ꯑꯩꯈꯣꯏ ꯃꯥꯗꯨꯅ ꯀꯥꯏꯗꯃꯨꯛ ꯆꯠꯂꯤꯅꯣ ꯈꯪꯗꯦꯕ ꯂꯩꯁꯅꯥꯅ ꯑꯩ ꯊꯨꯅ ꯂꯥꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯂꯩꯁꯤꯅꯨꯗꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯅꯕꯗꯤ ꯌꯥꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡꯗꯨꯗ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯁꯤꯜꯂꯤ ꯅꯪꯁꯨ ꯉꯁꯥꯏꯅ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯍꯧꯕ ꯌꯥꯗ꯭ꯔꯕ ꯍꯥ ꯌꯥꯗ꯭ꯔꯕ ꯑꯁꯣꯝꯗꯅ ꯂꯩꯁꯅꯥꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯤ ꯂꯣꯌꯨꯝꯕꯗꯨ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯂꯣꯌꯨꯝꯕ ꯐꯝꯂꯝꯕꯗꯒꯤ ꯂꯦꯞꯈꯠꯇꯨꯅ ꯅꯣꯛꯃꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯂꯩꯁꯅꯥꯁꯨ ꯏꯀꯥꯏꯔꯤꯅꯤ ꯁꯥꯗꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ ꯂꯣꯌꯨꯝꯕꯅ ꯅꯪ ꯃꯨꯟꯅ ꯈꯜꯂꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯩꯁꯅꯥ ꯃꯉꯛꯇꯨ ꯅꯣꯝꯂꯒ ꯈꯜꯂꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯁꯦ ꯍꯥꯏꯕꯗ ꯅꯪ ꯌꯥꯕ ꯉꯝꯂꯗꯕ ꯅꯠꯇ꯭ꯔꯣ ꯂꯩꯁꯅꯥ ꯃꯁꯥꯗꯨ ꯏꯊꯛ ꯇꯛꯈꯠꯂꯤ ꯀꯩ ꯋꯥꯅꯣ ꯇꯥ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯩ ꯑꯣꯏꯔꯝꯗꯧ ꯃꯥꯟꯒꯦ ꯈꯪꯗꯦꯗ ꯃꯤꯍꯨꯜ ꯆꯣꯡꯉꯤꯗꯨꯅ ꯀꯩꯒꯤ ꯆꯣꯡꯗꯤꯌꯦ ꯃꯤꯍꯨꯜ ꯑꯝꯇ ꯆꯣꯡꯗ꯭ꯔꯕꯗꯨꯗꯤ ꯑꯧ ꯑꯉꯥꯡꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯂꯣꯌꯨꯝꯕꯗꯨ ꯑꯃꯨꯛꯇꯪ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯒ ꯂꯩꯁꯅꯥꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯤꯕꯗꯨ ꯂꯩꯁꯤꯅꯨꯅ ꯂꯥꯞꯅ ꯎꯏ ꯃꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯦꯜꯂꯛꯄꯅꯤ ꯃꯍꯥꯛ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯇꯨꯅ ꯂꯦꯞꯂꯒ ꯑꯣ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯏꯅꯤ ꯈꯪꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯪꯀꯧ ꯍꯦꯛ ꯀꯧꯏ ꯏꯆꯦ ꯂꯣꯌꯨꯝꯕꯁꯨ ꯂꯩꯁꯅꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ ꯂꯣꯌꯨꯝꯕꯅ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯇꯥ ꯂꯣꯌꯨꯝꯕ ꯋꯥꯗꯤ ꯍꯥꯏꯔꯝꯗ꯭ꯔꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯂꯩꯁꯤꯅꯨ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯕ
ꯁꯤ ꯉꯥꯛꯁꯤꯅꯅꯦ ꯌꯦꯡꯁꯤꯟꯈ꯭ꯔ ꯄꯣꯠꯅꯤ ꯅꯨꯄꯥꯒ ꯋꯥꯔꯤꯒ ꯁꯥꯟꯅꯔꯗꯅ ꯅꯪ ꯉꯁꯤ ꯅꯪꯀꯣ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯁꯤꯗ ꯅꯪꯗꯤ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦꯅ ꯑꯩ ꯂꯥꯛꯀꯦ ꯌꯥꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯏꯆꯦ ꯇꯥꯅꯤꯡꯗꯦꯀꯣ ꯂꯥꯎ ꯆꯠꯂꯁꯤ ꯂꯩꯁꯤꯡꯗꯨ ꯏꯁꯥꯎ ꯁꯥꯎꯅ ꯀꯩꯅꯣ ꯍꯥꯏꯅꯔꯤꯗꯣ ꯀꯩꯁꯨ ꯍꯥꯏꯅꯗꯦ ꯅꯆꯤꯟ ꯊꯤꯅꯨ ꯏꯆꯦ ꯀꯩ ꯍꯥꯏꯅꯔꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯀꯩꯁꯨ ꯍꯥꯏꯅꯗꯦ ꯍꯥꯏꯕꯅꯤ ꯅꯪ ꯈꯪꯅꯤ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯦ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯂꯩꯁꯤꯡꯗꯨꯅ ꯍꯥꯏ ꯏꯃꯥ ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯣ ꯂꯩꯁꯤ ꯅꯪ ꯂꯩꯃꯅ ꯍꯩ ꯀꯔꯤꯅꯣ ꯂꯩꯁꯅꯥꯅ ꯀꯩꯝ ꯅꯠꯇꯦ ꯏꯃꯥ ꯂꯩꯁꯤꯅꯨ ꯑꯃꯨꯛ ꯃꯆꯦꯅ ꯁꯥꯎꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏ ꯏꯃꯥ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯃꯥ ꯑꯩꯅ ꯂꯩꯁꯤꯅꯨ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯗꯕꯁꯤ ꯃꯆꯦꯅ ꯃꯉꯣꯟꯗ ꯋꯥꯍꯜꯂꯣꯠꯄꯁꯤꯅꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯩꯁꯅꯥ ꯃꯥꯗꯤ ꯂꯩꯁꯥ ꯐꯥꯔꯛꯄꯒꯤ ꯍꯧꯅꯕ ꯊꯃꯣꯏꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯕ ꯍꯧꯔꯛꯇꯨꯅ ꯄꯨꯛꯅꯤꯡ ꯏꯅꯧ ꯅꯧꯊꯣꯛꯄ ꯃꯇꯝ ꯑꯗꯨ ꯑꯣꯏꯕꯅ ꯎꯅꯥꯅ ꯂꯦꯡꯕ ꯐꯥꯎꯕ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯨ ꯇꯧꯔꯕꯅꯤ ꯂꯩꯁꯅꯥꯗꯨ ꯃꯅꯤꯡꯗ ꯈꯨꯖꯥꯝ ꯍꯥꯏꯗꯣꯛꯄ ꯊꯣꯛꯂꯨꯔꯒ ꯆꯪꯂꯛꯏ ꯂꯩꯁꯤꯅꯨꯅ ꯍꯦꯛ ꯎꯔꯗꯨꯅ ꯍꯪꯉꯤ ꯉꯁꯤꯁꯨ ꯏꯆꯦ ꯀꯩꯒꯤꯅꯣ ꯅꯇꯣꯝꯇ ꯍꯔꯥꯎꯔꯒ ꯂꯩꯔꯝꯃꯤꯗꯤ ꯑꯩꯕꯨ ꯀꯗꯥꯏꯗ ꯍꯔꯥꯎꯔꯗꯅ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯉꯁꯤ ꯍꯔꯥꯎꯔꯤꯁꯦ ꯍꯥꯏꯔꯛꯑꯣ ꯑꯩꯕꯨ ꯀꯗꯥꯏꯗ ꯍꯔꯥꯎꯈ꯭ꯔꯒꯦ ꯃꯤ ꯅꯪꯕꯣ ꯍꯧꯖꯤꯛꯇ ꯃꯅꯤꯡꯂꯣꯝꯗꯒꯤ ꯍꯔꯥꯎꯔꯒ ꯆꯪꯉꯛꯏꯗꯨꯗꯤ ꯍꯥ ꯃꯤ ꯑꯗꯨꯗꯤ ꯍꯔꯥꯎꯕꯁꯨ ꯅꯠꯇꯅ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯏꯆꯦ ꯑꯉꯥꯡꯒꯤꯗꯤꯅꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯃꯤꯊꯥ ꯌꯦꯡꯒꯗꯕꯅꯤ ꯁꯤꯗꯅꯦ ꯌꯥꯝ ꯍꯪꯉꯛꯀꯅꯨ ꯅꯪ ꯏꯃꯥꯗ ꯍꯥꯏꯗꯣꯛꯀꯦ ꯐꯨꯔꯛꯀꯅꯤꯀೋ ꯑꯁ ꯍꯥꯏꯔꯣꯕ ꯏꯆꯦ ꯅꯪꯅ ꯍꯔꯥꯎꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯂꯩꯁꯅꯥ ꯃꯅꯥꯎꯅꯨꯄꯤꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ ꯎꯅꯥꯅ ꯂꯦꯡꯕ ꯐꯥꯎ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗ ꯌꯧꯔꯕꯅꯤ ꯀꯩ ꯑꯉꯥꯡꯅꯣ ꯈꯪꯗꯦ ꯍꯣꯏꯕ ꯏꯅꯤꯡꯊꯥ ꯂꯥꯛꯐꯝꯒ ꯑꯝꯇ ꯈꯪꯉꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥ ꯂꯩꯃꯗꯨ ꯆꯪꯂꯛꯂꯒ ꯍꯩꯃꯥ ꯕꯦꯝꯃ ꯀꯅꯥ ꯂꯥꯛꯑꯦ ꯍꯥꯏꯕꯅꯣ ꯂꯩꯁꯅꯥꯅ ꯑꯁꯤꯃꯨꯛ ꯂꯥꯏꯗꯣ ꯂꯩꯁꯤꯅꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯌꯦꯅꯤꯡꯊꯥ ꯂꯥꯛꯏ ꯂꯩꯁꯅꯥꯅ ꯏꯃꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯍꯣꯏ ꯐꯥꯔꯦ ꯂꯩꯁꯅꯥ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏ ꯑꯗꯣ ꯏꯃꯥ ꯍꯣꯔꯦꯟꯗꯤ ꯏꯃꯥꯅ ꯂꯨꯍꯣꯡꯕ ꯍꯜꯂꯛꯄꯗ ꯀꯕꯣꯛ ꯌꯥꯝ ꯄꯨꯔꯛꯎꯀꯣ ꯂꯩꯃꯅ ꯆꯠꯂꯍꯩ ꯂꯩꯁꯥꯕꯤꯅꯕꯨ ꯀꯕꯣꯛ ꯆꯥꯅꯕ꯭ꯔꯣ ꯋꯥꯐꯝꯁꯤꯗ ꯂꯩꯁꯤꯅꯨꯅ ꯅꯣꯛꯂꯒ ꯀꯂꯛ ꯄꯦꯜꯂꯤ ꯂꯩꯁꯥꯕꯤ ꯌꯥꯝ ꯐꯥꯅꯤꯡꯉꯗꯤ ꯑꯆꯥꯄꯣꯠ ꯑꯃꯠꯇꯁꯨ ꯆꯥꯕ ꯐꯪꯉꯔꯣꯏ ꯏꯆꯦ ꯅꯪ ꯂꯩꯁꯅꯥꯅ ꯌꯥꯔꯦ ꯅꯣꯏ ꯂꯣꯏꯊꯣꯛꯈ꯭ꯔꯁꯨ ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯒꯦ ꯂꯩꯃꯅ ꯂꯛꯅꯔꯛꯏ ꯍꯩ ꯌꯦꯅꯤꯡꯊꯥ ꯂꯥꯛꯏꯉꯩꯗꯅꯦ ꯏꯟꯁꯥꯡ ꯊꯨꯝ ꯊꯥꯛꯄ ꯀꯥꯎꯅꯤꯀꯣ ꯂꯩꯁꯅꯥꯅ ꯌꯥꯔꯦ ꯑꯝꯇ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯆꯥꯛꯇꯨ ꯂꯩꯁꯅꯥꯅ ꯊꯣꯡꯂꯤ ꯂꯩꯁꯤꯅꯨꯅ ꯃꯅꯥꯛꯇ ꯐꯝꯂꯤ ꯂꯩꯁꯅꯥꯗꯨ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯏ ꯂꯩꯁꯤꯅꯨꯅ ꯏꯆꯦ ꯀꯩꯅꯣ ꯅꯪꯅ ꯅꯊꯟꯇ ꯅꯣꯏꯗꯨꯕꯣ ꯂꯩꯁꯅꯥ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯁꯤ ꯉꯥꯛꯁꯤꯅꯦ ꯎꯈ꯭ꯔ ꯄꯣꯠꯅꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯕ ꯌꯦꯡꯖꯗꯦ ꯀꯩꯁꯨ ꯎꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯎꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯃꯁꯤ ꯉꯥꯛꯁꯤꯅꯅꯦ ꯑꯩꯁꯦ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯅ ꯌꯦꯅꯤꯡꯊꯥ ꯂꯥꯛꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯅꯦ ꯑꯩꯁꯦ ꯅꯪꯅ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄꯕꯨ ꯀꯅꯥꯅ ꯊꯤꯡꯒꯦ ꯂꯥꯛꯆꯧꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯑꯍꯤꯡ ꯑꯗꯨꯗ ꯂꯩꯁꯅꯥꯗꯨ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯅꯣꯛꯂꯤ ꯇꯨꯝꯂꯨꯔꯕ ꯂꯩꯁꯤꯅꯨꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯀꯩꯅꯣ ꯏꯆꯦ ꯑꯍꯤꯡꯁꯤꯗ ꯄꯥꯎꯅꯣꯛꯇ ꯅꯣꯏꯁꯤꯕꯣ ꯈꯪꯗꯦꯗ ꯏꯆꯦꯁꯦ ꯍꯟꯗꯛꯇꯤ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄꯒꯤꯔ ꯈꯪꯗꯦ ꯅꯣꯛꯅꯤꯡꯉꯒ ꯑꯗꯨꯝ ꯂꯩꯔꯤ ꯂꯩꯁꯤꯅꯨꯗꯨ ꯁꯥꯎꯔꯛꯏ ꯌꯦꯅꯤꯡꯊꯥ ꯈꯔꯁꯨ ꯍꯦꯟꯃꯜꯂꯤ ꯏꯆꯦ ꯅꯪꯒꯤ ꯌꯦꯅꯤꯡꯊꯥꯁꯦ ꯈꯔ ꯍꯦꯟꯃꯜꯂꯤꯀꯣ ꯌꯥꯔꯦ ꯇꯨꯝꯃꯨ ꯅꯪ ꯏꯆꯦꯅꯗꯤ ꯁꯨꯝ ꯅꯣꯛ ꯂꯩꯔꯒ ꯀꯃꯥꯏꯅ ꯇꯨꯝꯗꯣꯏꯅꯣ ꯇꯨꯝꯕ ꯌꯥꯗꯦ ꯌꯥꯗ꯭ꯔꯒ ꯇꯣꯛ ꯏꯆꯦ ꯅꯪ ꯁꯥꯎꯔꯧꯔꯥ ꯃꯤꯅ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄꯕꯨ ꯅꯪꯅ ꯁꯥꯎꯗꯣꯏꯁꯤꯅ ꯀꯩꯒꯤꯅꯣꯕ ꯂꯩꯁꯤꯅꯨ ꯍꯦꯟꯅꯕꯨ ꯁꯥꯎꯔꯛꯏ ꯑꯣ ꯌꯦꯅꯤꯡꯊꯥ ꯅꯪꯅ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄꯗꯣ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯍꯣꯏ ꯌꯥꯔꯦꯁꯦ ꯇꯨꯝꯖꯔꯒꯦ ꯑꯩ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯇꯨꯝꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯂꯩꯁꯤꯅꯨꯗꯤ ꯑꯃꯨꯛ ꯇꯨꯝꯕ ꯌꯥꯍꯧꯗ꯭ꯔꯦ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯇꯨꯝꯃꯕꯣ ꯇꯨꯝꯃꯣꯗꯥꯏꯅꯦ ꯅꯪ ꯇꯨꯝꯃꯣ ꯍꯥꯏꯗꯥꯏꯅꯦ ꯋꯥꯔꯤ ꯁꯥꯁꯤ ꯂꯩꯁꯦ ꯇꯨꯝꯃꯣ ꯑꯍꯤꯡꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯇꯨꯝꯅꯕ ꯑꯃꯨꯛ ꯇꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯅꯥꯗꯨ ꯌꯦꯅꯈꯥꯗ ꯐꯤ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯤ ꯉꯁꯤꯁꯨ ꯂꯩꯁꯤꯅꯨꯗꯨ ꯍꯦꯛ ꯂꯥꯛꯂꯒ ꯇꯞꯅ ꯍꯪꯉꯤ ꯆꯤꯌꯥ ꯉꯁꯤꯗꯤ ꯌꯦꯅꯤꯡꯊꯥ ꯂꯥꯛꯇ꯭ꯔꯕꯣ ꯋꯥꯍꯪꯁꯤꯗ ꯂꯩꯁꯅꯥ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏ ꯂꯥꯛꯏꯅ
ꯅꯣꯛꯇꯦꯅ ꯅꯪꯅ ꯎꯗꯕꯒꯤꯅꯤ ꯏꯆꯦ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ ꯀꯩꯅꯣ ꯇꯥ ꯂꯣꯌꯨꯝꯕꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯕ ꯀꯅꯥꯕꯣ ꯍꯣ ꯃꯣꯏ ꯌꯦꯅꯤꯡ ꯊꯥꯗꯣ ꯀꯔꯤ ꯏꯆꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯄꯥꯕ ꯊꯣꯔꯛꯑꯣ ꯍꯥꯏꯒꯗ꯭ꯔꯣ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯏꯔꯣ ꯍꯣꯏ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯕ ꯊꯥꯔꯛꯑꯣ ꯍꯦꯛꯄ ꯀꯩꯀꯩ ꯊꯥꯔꯛꯑꯣ ꯍꯣꯅꯦ ꯅꯥꯁꯣꯝ ꯁꯦꯝꯒꯤ ꯑꯗꯣ 이바니 이싱 속고 도우시라 ꯅꯪ 이마다 하이도ꯛꯀꯅꯨꯀꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯇ꯭ꯔꯗꯤ ꯀꯩꯝ ꯍꯥꯏꯗꯣꯛꯄꯤꯔꯣꯏ ꯏꯕꯦꯝꯃ ꯂꯣꯠꯄꯗꯨꯗ ꯍꯥꯏꯗꯣꯛꯄꯩ ꯋꯥꯅꯤ ꯁꯤꯗꯩꯗꯤ ꯑꯩ ꯀꯩꯝ ꯂꯣꯠꯂꯔꯣꯏꯕ ꯅꯪꯉꯣꯟꯗ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯇꯝꯅ ꯂꯥꯛꯏ ꯂꯩꯁꯤꯅꯨꯅ ꯂꯣꯌꯨꯝꯕꯗ ꯌꯦꯡꯂꯒ ꯇꯥ ꯂꯣꯌꯨꯝꯕ ꯅꯪ ꯑꯩꯈꯣꯏ ꯁꯦꯁꯦ ꯍꯦꯛ ꯃꯤꯔꯥꯏꯕꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯧꯖꯤꯛ ꯃꯥ ꯌꯦꯅꯤꯡꯊꯥ ꯀꯟꯅ ꯂꯥꯛꯏꯕꯅꯤ ꯅꯥꯀꯦꯟꯇ ꯍꯦꯛ ꯑꯣꯏꯍꯟꯕꯗ ꯑꯩꯗꯤ ꯐꯨꯒꯗꯕꯅꯤ ꯂꯩꯁꯅꯥꯅ ꯍꯦ ꯁꯤꯉꯥꯡꯁꯤꯗꯤ ꯂꯣꯌꯨꯝꯕꯅ ꯑꯩ ꯃꯤꯔꯥꯏꯖꯔꯣꯏꯀꯣ ꯂꯩꯁꯅꯥꯒ ꯂꯣꯌꯨꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯂꯩꯁꯤꯅꯨꯅ ꯃꯁꯦꯡ ꯉꯥꯏꯔꯤ ꯑꯁꯨꯝ ꯇꯧꯅ ꯂꯩꯁꯅꯥꯅ ꯊꯕꯛ ꯆꯠꯄ ꯈꯨꯗꯤꯡ ꯃꯅꯥꯎꯅꯨꯄꯤ ꯂꯩꯁꯤꯅꯨꯕꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯔꯣꯠꯄ ꯋꯥꯐꯝ ꯑꯃꯠꯇ ꯊꯝꯅꯗꯦ ꯆꯥꯔꯦ ꯇꯨꯝꯂꯦ ꯆꯠꯂꯦ ꯉꯥꯏꯍꯥꯛꯇ ꯊꯥꯗꯣꯛꯅꯗꯦ ꯑꯗꯨꯛ ꯅꯨꯡꯁꯤꯕꯅꯤ ꯃꯇꯧꯗꯣ ꯆꯥꯛꯈꯨꯝꯗ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯁꯤꯅꯨꯅ ꯏꯆꯦ ꯑꯩ ꯈꯣꯡ ꯌꯥꯝ ꯍꯥꯝꯅꯤꯡꯉꯤ ꯍꯥꯝꯃꯨꯁꯨ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯋꯥꯔꯤꯗꯤ ꯅꯨꯡꯉꯥꯏꯔꯤꯁꯤꯗꯤ ꯆꯠꯂꯣ ꯍꯥꯟꯅ ꯍꯥꯝꯃꯨꯔꯣ ꯂꯩꯁꯤꯅꯨ ꯑꯃꯥꯡꯁꯪꯗ ꯆꯪꯈꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕ ꯃꯆꯦ ꯇꯥꯟꯅꯕ ꯂꯥꯎꯔꯛꯏ ꯍꯣꯏ ꯏꯆꯦ ꯃꯣꯏꯒꯤ ꯑꯌꯤꯡꯕꯤꯅ ꯍꯥꯏꯔꯤꯕ ꯆꯥꯛꯈꯨꯝꯗꯒꯤ ꯃꯆꯦꯅ ꯂꯩꯁꯤ ꯋꯥꯔꯤꯕꯨ ꯑꯗꯨꯝꯅ ꯁꯥꯕ ꯍꯧꯅꯗꯦꯁꯦ ꯅꯪ ꯊꯣꯔꯒ ꯁꯥꯔꯁꯤ ꯍꯣꯏ ꯏꯆꯦ ꯉꯁꯤꯒꯤꯗ ꯅꯠꯇꯦ ꯑꯅꯤꯁꯤ ꯈꯣꯡ ꯍꯥꯝꯕ ꯐꯥꯎꯕ ꯑꯃꯅ ꯃꯄꯥꯟꯗ ꯉꯥꯏꯔꯒ ꯑꯃꯅ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯅꯠꯇꯦ ꯑꯁꯨꯝ ꯇꯧꯅ ꯃꯇꯝꯗꯣ ꯍꯧꯖꯤꯟꯈꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯁꯤꯅꯨꯒꯤ ꯃꯁꯥꯗ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯃꯅ ꯅꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛ ꯃꯁꯥꯗꯨ ꯐꯤꯕꯝ ꯁꯣꯛꯂꯦ ꯃꯁꯥ ꯑꯗꯨꯅ ꯉꯝꯗ꯭ꯔꯕꯗ ꯃꯍꯥꯛ ꯀꯥ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯦ ꯐꯃꯨꯡ ꯐꯝꯖꯥꯎ ꯑꯗꯨꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯦ ꯃꯃꯥ ꯂꯩꯃꯅ ꯆꯪꯉꯛꯇꯨꯅ ꯍꯪꯉꯤ ꯏꯃꯥꯒꯤ ꯂꯩꯁꯤ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯌꯥꯝ ꯅꯥꯔꯕ꯭ꯔꯣ ꯍꯥ ꯏꯁꯥꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ ꯋꯥꯗꯦꯗ ꯃꯄꯥꯟꯗꯁꯨ ꯈꯔ ꯂꯩꯔꯗꯤ ꯐꯒꯗꯧꯅꯤ ꯂꯩꯗꯣꯏꯅꯤ ꯏꯃꯥ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯗꯤ ꯅꯆꯦ ꯆꯥꯛ ꯊꯣꯡꯉꯤ ꯑꯣ ꯏꯆꯦꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯤꯌꯨꯕ ꯍꯣꯏ ꯏꯃꯥ ꯍꯥꯏꯒꯦ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃ ꯊꯣꯛꯈꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯏꯕꯦꯝꯃ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯕꯣ ꯂꯣꯏꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯆꯠꯂꯣ ꯅꯅꯥꯎ ꯅꯨꯄꯤꯅꯅꯦ ꯅꯪꯕꯨ ꯂꯥꯛꯑꯣ ꯍꯥꯏꯌꯨꯕꯅꯤ ꯍꯣꯏ ꯆꯠꯀꯦ ꯏꯃꯥ ꯂꯩꯁꯅ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯁꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯈꯔ ꯆꯥꯔꯁꯤ ꯄꯥꯕꯗꯣ ꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯕꯅꯤ ꯍꯣꯔꯦꯟꯗꯩꯗꯤ ꯅꯥꯕ ꯐꯔꯗꯧꯅꯤꯗ ꯑꯁꯦꯡꯕꯒꯤ ꯑꯩꯕꯨ ꯐꯒꯗ꯭ꯔꯣ ꯏꯆꯦ ꯑꯧ ꯑꯩꯈꯣꯏꯅ ꯂꯥꯌꯦꯡꯂꯤꯁꯤꯕꯨ ꯅꯪꯕꯨ ꯐꯅꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯁꯤꯅꯕ꯭ꯔꯣ ꯈꯪꯗꯦꯗ ꯐꯒꯗꯧ ꯃꯥꯟꯗꯦ ꯑꯩꯗꯤ ꯑꯗꯨꯝꯅ ꯀꯅꯥꯅ ꯍꯥꯏꯅꯒꯦ ꯍꯥꯏꯍꯩꯗꯦꯁꯦ ꯏꯆꯦ ꯅꯪꯕꯨ ꯌꯦꯅꯤꯡꯊꯥꯒ ꯑꯝꯇ ꯂꯥꯛꯇ꯭ꯔꯕꯣ ꯃꯐꯝꯁꯤꯗ ꯂꯩꯁꯅꯥꯗꯨ ꯍꯦꯛ ꯅꯣꯛꯏ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯂꯥꯛꯏꯅ ꯂꯩꯁꯤꯅꯨꯁꯨ ꯅꯣꯛꯂꯛꯏ ꯆꯥꯛꯈꯨꯝꯗ ꯏꯆꯦꯅ ꯌꯦꯅꯤꯡꯊꯥ ꯂꯥꯛꯏꯅꯤꯅ ꯅꯣꯛꯂꯒ ꯆꯥꯛ ꯊꯣꯡꯕꯗꯣ ꯑꯗꯨ ꯌꯦꯡꯅꯤꯡꯕ ꯑꯗꯣ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯑꯁꯤ ꯑꯩ ꯆꯥꯅꯤꯡꯗꯦꯗ ꯏꯆꯦ ꯅꯪ ꯆꯥꯗ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯆꯥꯗꯣꯏꯕ ꯍꯣꯏ ꯆꯥꯔꯁꯤ ꯏꯆꯦ ꯑꯁꯨꯝꯅ ꯆꯥꯛꯇꯨ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯃꯤꯟꯅꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯁꯤꯅꯨꯒꯤ ꯐꯤꯕꯝꯗꯨ ꯁꯣꯛꯆꯤꯜꯂꯛꯏ ꯑꯁꯨꯝꯅ ꯃꯅꯥꯎꯅꯨꯄꯤꯅ ꯅꯥꯗꯨꯅ ꯂꯩꯕ ꯑꯁꯤ ꯃꯆꯦ ꯃꯥꯗꯤ ꯇꯧꯐꯝ ꯈꯪꯖꯗꯦ ꯃꯍꯥꯛ ꯅꯣꯛꯄ ꯀꯥꯎꯁꯤꯜꯂꯛꯂꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯂꯩꯁꯤꯅꯨꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯑꯣꯏꯔꯦ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯂꯩꯁꯤꯅꯨꯗꯨ ꯃꯆꯦꯅ ꯃꯈꯣꯡꯗꯨ ꯏꯁꯤꯡ ꯑꯁꯥꯕ ꯇꯧꯔꯒ ꯆꯥꯝꯊꯣꯛꯄꯤꯔꯤ ꯅꯥꯕ ꯐꯔꯣꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯏꯆꯦꯁꯦ ꯅꯪ ꯅꯥꯕꯁꯦ ꯇꯧꯐꯝ ꯈꯪꯗꯦꯕ ꯆꯥꯛ ꯊꯣꯡꯐꯝꯗꯒ ꯅꯪꯅ ꯍꯦꯛ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯝꯇ ꯁꯥꯁꯤꯁꯦ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯃꯇꯧꯁꯤꯗ ꯂꯩꯁꯤꯅꯨꯗꯨ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯏ ꯃꯍꯥꯛꯀꯤ ꯃꯄꯤꯗꯨꯅ ꯃꯇꯝꯄꯥꯛꯇ ꯄꯣꯞ ꯄꯣꯞ ꯇꯥꯏ ꯇꯧꯔꯤꯕꯗꯨ ꯃꯆꯦꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯗ ꯎꯔꯗꯨꯅ ꯍꯩꯃꯥ ꯀꯔꯤ ꯇꯧꯔꯒꯦ ꯂꯩꯁꯤ ꯂꯩꯁꯤꯅꯨ ꯃꯉꯛ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯃꯇꯧꯗꯨ ꯎꯠꯂꯤ ꯂꯩꯁꯅꯥꯅ ꯀꯩꯗꯧꯔꯒꯦ ꯃꯤ ꯂꯩꯁꯤ ꯈꯪꯗꯦ ꯁꯤ ꯀꯞꯀꯅꯨꯁꯦ ꯈꯤꯇꯪ ꯅꯥꯕꯗ ꯑꯗꯨ ꯌꯥꯝ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯗꯣ ꯍꯧꯅꯕ꯭ꯔꯣ ꯑꯗꯨꯕꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯆꯦ ꯃꯥꯁꯨ ꯃꯄꯤꯗꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯇꯜꯂꯦ ꯅꯪꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯔꯒ ꯏꯆꯦ
ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯏꯆꯦ ꯇꯥꯏꯌꯦ ꯑꯩꯁꯦ ꯁꯨꯝ ꯅꯥꯔꯝꯃꯒ ꯁꯤꯈ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯅꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯍꯥꯟꯗꯒꯤ ꯄꯨꯛꯅꯤꯡ ꯇꯅꯤꯛꯅ ꯂꯩꯔꯤꯕ ꯃꯆꯦꯗꯨ ꯃꯥꯁꯨ ꯀꯧꯈꯠꯂꯛꯏ ꯍꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯀꯣ ꯅꯪꯅ ꯁꯨꯝ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣꯕ ꯍꯥ ꯑꯗꯨꯝ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯃꯆꯦꯅ ꯀꯞꯂꯛꯄꯗꯨꯗ ꯂꯩꯁꯤꯅꯨꯗꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯈꯛ ꯍꯥꯏꯍꯩꯗꯦꯀꯣ ꯈꯣꯡꯗꯣ ꯈꯤꯇꯪ ꯊꯥꯡꯒꯠꯁꯤꯁꯦ ꯏꯆꯦ ꯇꯩꯊꯣꯛꯄꯤꯒꯦ ꯑꯁꯨꯝꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯃꯈꯣꯡ ꯆꯥꯝꯕꯤꯔꯗꯨꯅ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯜꯂꯒ ꯂꯩꯁꯅꯥꯗ ꯊꯣꯔꯛꯏ ꯃꯕꯨꯛꯅꯤꯡꯗꯨ ꯌꯥꯝ ꯅꯨꯡꯁꯤꯃꯟꯕꯅ ꯌꯦꯅꯈꯥꯗꯨꯗ ꯃꯥ ꯀꯞꯄꯤ ꯃꯇꯥꯡꯗꯨꯗ ꯃꯃꯥꯏ ꯕꯦꯝꯃ ꯂꯩꯃꯅ ꯍꯦꯛ ꯎꯔꯗꯨꯅ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯂꯩꯁꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯥ ꯑꯩꯈꯣꯏ ꯂꯩꯁꯤꯁꯦ ꯀꯔꯟ ꯇꯨꯔꯟ ꯌꯥꯝ ꯉꯥꯡꯉꯤ ꯑꯩ ꯃꯥꯒꯤ ꯃꯥꯡꯗ ꯀꯞꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯃꯥꯕꯨ ꯐꯔꯔꯣꯏꯗ꯭ꯔꯣ ꯃꯥꯏꯕ ꯀꯌꯥꯗ ꯌꯦꯡꯉꯁꯨ ꯅꯣꯡꯃ ꯅꯣꯡꯃ ꯏꯁꯨꯝ ꯁꯣꯟꯊꯔꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯕꯨ ꯑꯍꯩꯕ ꯃꯥꯏꯕꯒ ꯑꯝꯇ ꯂꯩꯇ꯭ꯔꯖꯥꯠꯂꯣ ꯏꯃꯥ ꯂꯩꯃ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯄꯥꯁꯨ ꯃꯥꯒꯤꯗꯃꯛ ꯃꯀꯣꯛꯇ ꯈꯨꯠ ꯍꯥꯞꯂꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯃꯥꯅ ꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇꯪ ꯇꯧꯕꯗ ꯏꯆꯦ ꯍꯥꯏꯗꯨꯅ ꯏꯇꯨꯡ ꯀꯣꯏꯅ ꯏꯟꯅꯕꯗꯣ ꯃꯥꯅ ꯅꯥꯔꯒ ꯂꯩꯔꯕꯅꯤꯅ ꯇꯧꯗ꯭ꯔꯦ ꯑꯩꯁꯨ ꯃꯥ ꯌꯥꯎꯗꯅ ꯀꯩꯁꯨ ꯇꯧꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯏꯃꯥ ꯏꯍꯦ ꯃꯁꯦ ꯅꯪꯅ ꯀꯞꯂꯕꯗꯤ ꯑꯅꯥꯕ ꯃꯥꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯕꯒꯤꯅꯦ ꯇꯣ ꯇꯧꯍꯩꯗꯦꯀꯣ ꯑꯗꯨꯝꯅ ꯀꯞꯍꯩꯗꯦꯁꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯛꯅꯤꯡꯗꯨ ꯊꯦꯝꯖꯤꯟꯅꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯥ ꯃꯅꯨꯡꯗꯨꯗ ꯃꯁꯦꯒꯤ ꯃꯅꯥꯛꯇ ꯅꯨꯡꯁꯤꯊꯣꯏꯕꯗꯨ ꯐꯝꯂꯤ ꯃꯁꯦ ꯁꯪꯂꯤꯕꯅꯤ ꯁꯦꯕꯥ ꯇꯧꯔꯤꯕꯅꯤ ꯀꯥꯏꯅ ꯃꯁꯦꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯇꯧꯗꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕꯗꯨꯗ ꯂꯩꯁꯤꯅꯨꯅ ꯇꯞꯅ ꯀꯧꯏ ꯅꯨꯡꯁꯤꯊꯣꯏꯕ ꯆꯤꯝꯆꯥ ꯑꯩ ꯏꯁꯤꯡ ꯂꯧꯔꯨꯆꯣꯔꯥ ꯍꯥꯏꯗꯤ ꯏꯆꯦꯅ ꯅꯨꯡꯁꯤꯗꯅ ꯀꯧꯕꯅꯤ ꯆꯤꯝꯆꯥ ꯅꯪ ꯀꯩ ꯅꯨꯃꯤꯠꯇ ꯅꯥꯕ ꯐꯗꯣꯏꯅꯣ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕ꯭ꯔꯅꯦ ꯐꯍꯟꯅꯤꯡꯉꯦ ꯑꯗꯨꯔꯣ ꯆꯤꯝꯆꯥ ꯑꯩꯈꯣꯏ ꯆꯦꯗꯣ ꯉꯁꯥꯏ ꯆꯥꯛ ꯊꯣꯡꯐꯝꯗ ꯀꯞꯄꯤꯕ ꯃꯥꯗꯤ ꯀꯔꯤꯒꯤ ꯀꯞꯄꯤꯕ ꯈꯪꯗꯦ ꯃꯥꯅꯀꯣ ꯆꯤꯝꯆꯥ ꯅꯪ ꯊꯨꯅ ꯐꯔꯣꯅ ꯂꯥꯏꯁꯨ ꯈꯨꯔꯨꯝꯃꯤꯕ ꯑꯩꯁꯨ ꯈꯨꯔꯨꯝꯃꯦ ꯉꯁꯥꯏ ꯊꯣꯏꯕ ꯏꯆꯦꯗꯣ ꯃꯥ ꯀꯞꯄ꯭ꯔ ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯆꯠꯂꯣ ꯑꯩ ꯌꯦꯡꯉꯨꯒꯦ ꯅꯨꯡꯁꯤꯊꯣꯏꯕ ꯆꯥꯛꯈꯨꯝꯗ ꯍꯥꯏꯐꯦꯠ ꯆꯪꯉꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯏ ꯆꯤꯝꯆꯥ ꯍꯥꯎ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯆꯤꯝꯆꯥ ꯑꯩꯈꯣꯏ ꯆꯦꯗꯣ ꯀꯞꯐꯧꯏ ꯃꯁꯦ ꯀꯞꯐꯧꯏ ꯍꯥꯏꯕꯗꯨꯗ ꯂꯩꯁꯤꯗꯨ ꯂꯩꯐꯝ ꯈꯪꯗꯦ ꯆꯤꯝꯆꯥ ꯅꯪꯁꯨ ꯀꯞꯄꯕꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯀꯞꯄꯦ ꯀꯞꯇꯤꯌꯦ ꯏꯋꯥ ꯀꯞꯄ ꯌꯥꯗꯦꯁꯦ ꯊꯣꯏꯕ ꯍꯥꯎ ꯑꯩꯈꯣꯏ ꯃꯥꯗꯤ ꯀꯥꯏꯗ ꯆꯠꯈꯤꯒꯦ ꯄꯥꯕꯒꯀꯣ ꯏꯃꯥꯒ ꯃꯥꯏꯕ ꯀꯧꯕ ꯏꯆꯦꯗꯣ ꯑꯝꯇ ꯀꯧꯔꯨꯒꯦꯔꯣ ꯅꯪ ꯑꯃꯨꯛꯀꯁꯨ ꯆꯠꯇꯣꯏꯕ ꯍꯟꯗꯛꯅ ꯂꯣꯏꯔꯦꯕ ꯍꯣꯏ ꯅꯨꯡꯁꯤꯊꯣꯏꯕ ꯊꯣꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯁꯤꯊꯣꯏꯕꯗꯨ ꯃꯆꯦꯅ ꯄꯝꯗꯨꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯗꯨꯅ ꯂꯩꯁꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯂꯩꯁꯤꯅꯨꯗꯨ ꯌꯥꯝ ꯀꯞꯄꯛꯏ ꯏꯆꯦ ꯅꯪ ꯀꯞꯄꯦ ꯍꯥꯏ ꯑꯗꯣ ꯅꯪ ꯀꯩꯒꯤ ꯀꯞꯄꯤꯅꯣꯕ ꯑꯩ ꯁꯤꯔꯅꯤꯅ ꯅꯪ ꯀꯞꯄꯤꯔꯣ ꯏꯆꯦ ꯅꯨꯡꯁꯤꯊꯣꯏꯕꯅ ꯂꯩꯁꯤꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯀꯞꯀꯅꯨ ꯆꯦꯝꯆꯥ ꯂꯩꯁꯤꯅꯨꯅ ꯅꯨꯡꯁꯤꯊꯣꯏꯕ ꯅꯪꯅꯦ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯨꯒꯦꯔꯥ ꯇꯜꯂꯤ ꯑꯩꯗꯤ ꯏꯃꯥꯅ ꯅꯪ ꯁꯪꯉꯨ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯆꯣꯕ ꯍꯣꯏ ꯑꯗꯨ ꯆꯦꯝꯆꯥ ꯅꯪ ꯋꯥꯔꯗꯤ ꯑꯩ ꯀꯧꯔꯨꯀꯣ ꯀꯧꯔꯛꯀꯦ ꯅꯨꯡꯁꯤꯊꯣꯏꯕ ꯊꯣꯛꯈꯤ ꯍꯧꯖꯤꯛꯇꯗ ꯂꯩꯁꯤꯅꯨ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪ ꯑꯩꯒ ꯀꯥꯏꯅꯔꯅꯤꯅ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯕ ꯂꯩꯁꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯑꯉꯥꯎꯕꯤ ꯀꯩꯒꯤ ꯀꯥꯏꯅꯗꯣꯏꯅꯣ ꯅꯪꯅ ꯍꯥꯏꯍꯩꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯥ ꯏꯆꯦ ꯀꯔꯤ ꯋꯥꯍꯪ ꯀꯧꯕꯒꯦ ꯑꯗꯨꯕꯨ ꯏꯆꯦꯅ ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯔꯤꯕꯅꯣ ꯂꯩꯁꯤꯅꯨꯗꯨ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯅ ꯏꯆꯦ ꯅꯪꯁꯦ ꯑꯩꯒꯤꯗꯃꯛ ꯌꯥꯝ ꯋꯥꯔꯕꯣ ꯀꯩꯅꯣꯕ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯣ ꯂꯩꯁꯤ ꯏꯆꯦꯕꯨ ꯀꯅꯥꯅ ꯋꯥꯏ ꯍꯥꯏꯒꯦ ꯏꯆꯦ ꯍꯥꯎ ꯏꯆꯦ ꯇꯥꯏ ꯑꯁꯨꯛ ꯅꯛꯅ ꯂꯩꯔꯤꯁꯤꯗꯤ ꯏꯆꯦ ꯑꯩꯒꯤ ꯆꯤꯟꯕꯥ ꯂꯥꯏꯌꯦꯡꯒꯅꯤꯁꯤꯗ ꯉꯁꯤꯗꯤ ꯏꯆꯦ ꯅꯪꯁꯦ ꯑꯁꯨꯝ ꯀꯧꯅꯤꯡꯗꯨꯅ ꯂꯩꯔꯤ
ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨꯕ ꯏꯆꯦ ꯂꯩꯒꯦ ꯏꯆꯦ ꯂꯩꯔꯤꯕꯁꯤꯗꯤ ꯀꯨꯏꯔꯦꯀꯣ ꯏꯆꯦ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯈꯤꯗꯕ ꯉꯁꯤꯗꯤ ꯑꯩ ꯏꯆꯦꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯅꯤꯡꯉꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤꯕ ꯏꯆꯦ ꯂꯩꯁꯤ ꯅꯪꯕꯨ ꯋꯥ ꯉꯥꯡꯂꯅꯨ ꯀꯩꯗꯧꯒꯦ ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯔꯅꯤꯕ ꯏꯆꯦ ꯏꯆꯦ ꯇꯥꯏ ꯅꯨꯡꯁꯤꯀꯣ ꯏꯕꯥꯅꯤꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗꯣ ꯅꯨꯡꯁꯤ ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗꯁꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯊꯥꯅꯗꯅ ꯂꯣꯏꯅꯔꯛꯈꯤꯕꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯏꯆꯦ ꯂꯩꯁꯤ ꯏꯆꯦ ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯒ ꯑꯩꯅ ꯅꯅꯥꯛꯇ ꯐꯝꯗꯨꯅ ꯑꯩꯅ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯄꯪꯂꯤꯗ ꯂꯤꯕꯗꯣ ꯑꯗꯨꯒ ꯏꯆꯦꯅ ꯑꯗꯨꯝ ꯇꯥꯕꯗꯣ ꯏꯆꯦꯒ ꯏꯕꯥꯅꯤ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯕꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯀꯣ ꯏꯆꯦ ꯀꯩꯗꯧꯕꯒꯤ ꯍꯜꯂꯣꯏꯗꯣꯏꯅꯣ ꯏꯅꯥꯎ ꯅꯥꯕ ꯐꯔꯗꯕꯅꯤ ꯏꯆꯦ ꯍꯥꯎ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯉꯁꯤ ꯏꯆꯦꯗ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ ꯍꯥ ꯀꯔꯤꯅꯣꯕ ꯏꯆꯦ ꯅꯪꯕꯨ ꯌꯦꯅꯤꯡꯊꯥꯒꯤ ꯃꯇꯝ ꯂꯣꯏꯔꯕ꯭ꯔꯣ ꯅꯣꯡꯃꯇꯁꯨ ꯃꯣꯃꯣ ꯅꯣꯛꯄ ꯎꯈꯤꯗ꯭ꯔꯤ ꯑꯩꯒ ꯀꯥꯏꯅꯔꯅꯤ ꯈꯟꯕꯗ ꯅꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯀꯥꯎꯔꯕ꯭ꯔꯣ ꯏꯆꯦ ꯏꯆꯦꯒꯤ ꯌꯦꯅꯤꯡꯊꯥꯗꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡꯍꯟꯈ꯭ꯔꯕ꯭ꯔꯥ ꯏꯆꯦ ꯏꯆꯦ ꯅꯪꯅ ꯅꯣꯛꯄꯗꯣ ꯑꯩ ꯎꯗꯕ ꯀꯨꯏꯔꯦ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯏꯆꯦ ꯅꯪꯅ ꯅꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒ ꯏꯆꯦꯅ ꯀꯃꯥꯏꯅ ꯅꯣꯛꯇꯣꯏꯅꯣ ꯅꯪ ꯐꯔꯣ ꯅꯪꯅ ꯅꯥꯕ ꯐꯔꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯈꯤꯒꯗꯕꯅꯤ ꯁꯤ ꯋꯥ ꯉꯥꯡꯂꯅꯨ ꯄꯣꯊꯥꯔꯣꯕ ꯂꯩꯁꯤ ꯑꯩ ꯄꯣꯊꯥꯔꯗꯕꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩ ꯄꯣꯊꯥꯔꯗꯕꯅꯤ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯎꯅꯤꯡꯉꯤ ꯐꯔꯔꯣꯏꯗꯕ ꯃꯆꯥ ꯑꯩꯒꯤꯗꯃꯛ ꯃꯈꯣꯏꯁꯤ ꯌꯥꯝ ꯋꯥꯔꯦ ꯂꯩꯁꯤ ꯅꯨꯡꯁꯤ ꯊꯣꯏꯕꯗꯣ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯏꯆꯦ ꯅꯣꯏ ꯀꯞꯄꯤꯗꯣ ꯃꯄꯥꯟꯗꯁꯨ ꯑꯩ ꯇꯥꯏ ꯂꯩꯁꯤ ꯅꯨꯅ ꯅꯨꯡꯁꯤ ꯊꯣꯏꯕ ꯁꯤꯗ ꯂꯥꯎ ꯀꯌꯥꯒꯤ ꯆꯦꯝꯆꯥ ꯀꯔꯤꯒꯨꯝꯕ ꯆꯦꯝꯆꯥꯁꯦ ꯅꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯗꯤ ꯅꯪꯅ ꯏꯆꯦꯁꯦ ꯅꯣꯛꯍꯜꯂꯨꯀꯣ ꯏꯆꯦꯗꯤ ꯌꯥꯝ ꯄꯪꯕꯅꯤ ꯅꯪꯅ ꯁꯦꯟꯅꯧꯀꯣ ꯏꯄꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯆꯦꯝꯆꯥ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩ ꯂꯥꯛꯀꯦ ꯌꯥꯗꯦ ꯑꯉꯥꯡꯗꯤ ꯂꯥꯛꯄ ꯌꯥꯗꯦ ꯏꯆꯦꯒꯤ ꯃꯔꯝ ꯃꯣꯛꯄ ꯅꯪ ꯏꯆꯦꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯆꯦꯝꯆꯥ ꯂꯩꯇ꯭ꯔꯁꯨ ꯅꯪꯗꯤ ꯏꯆꯦꯒꯤꯗꯃꯛ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯂꯩꯁꯅꯥꯅ ꯂꯩꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯥꯡꯗ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯍꯥ ꯀꯔꯤꯅꯣꯕ ꯂꯩꯁꯤꯅꯨꯗꯨ ꯁꯣꯔ ꯃꯇꯦꯛ ꯃꯇꯦꯛ ꯂꯦꯞꯄꯛꯏ ꯏꯆꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯆꯦ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯀꯦ ꯏꯆꯦ ꯅꯪꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯑꯩꯉꯣꯟꯗ ꯈꯤꯇ ꯏꯟꯕꯤꯌꯨ ꯑꯩ ꯑꯃꯨꯛ ꯆꯥꯕ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯕꯨ ꯈꯤꯇ ꯄꯤꯖꯧ ꯏꯆꯦ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯩꯁꯤ ꯏꯆꯦ ꯂꯩ ꯏꯆꯦꯅꯦ ꯆꯥꯛ ꯏꯁꯤꯡꯒ ꯂꯧꯔꯒꯦ ꯊꯣꯏꯕ ꯅꯪ ꯆꯦꯝꯆꯥ ꯁꯪꯉꯨꯀꯣ ꯍꯥꯏꯔꯝꯗꯨꯅ ꯇꯥꯍꯥ ꯊꯣꯛꯈꯤ ꯆꯥꯛ ꯑꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯤꯗꯣꯛꯏ ꯅꯨꯡꯁꯤ ꯊꯣꯏꯕ ꯃꯆꯦꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯆꯦꯝꯆꯥ ꯏꯆꯦꯅ ꯆꯥꯛ ꯄꯨꯔꯛꯑꯅꯤꯕ ꯀꯧꯀꯅꯨꯕ ꯆꯦꯝꯆꯥ ꯈꯨꯝꯃꯣ ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯆꯦꯝꯆꯥ ꯍꯧꯒꯠꯂꯣ ꯃꯧꯄꯥꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯂꯩꯁꯤꯅꯨ ꯂꯩꯁꯅꯥꯅ ꯆꯥꯛ ꯄꯨꯗꯨꯅ ꯆꯪꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯥꯛ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯏꯕ ꯆꯦꯝꯆꯥ ꯀꯩꯗꯧꯔꯦ ꯂꯩꯁꯤ ꯏꯆꯦꯒꯤ ꯂꯩꯁꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯕꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯏꯆꯦꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯁꯦ ꯃꯤꯠ ꯄꯥꯡꯉꯨ ꯏꯆꯦ ꯆꯥꯛ ꯏꯜꯂꯒꯦ ꯃꯤꯠ ꯄꯥꯡꯉꯨꯁꯦ ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯨꯅ ꯅꯪꯅ ꯇꯧꯔꯝꯃꯤꯁꯦ ꯀꯩꯅꯣ ꯍꯧꯒꯠꯂꯣ ꯏꯆꯦꯒꯤ ꯂꯩꯁꯤ ꯍꯧꯒꯠꯂꯣ ꯃꯅꯥꯎꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯀꯣꯟꯗꯨꯅ ꯆꯥꯛꯅ ꯀꯞꯆꯩ ꯂꯩꯁꯅꯥꯗꯣ ꯍꯧꯒꯠꯂꯣ ꯏꯆꯦꯒꯤ ꯂꯩꯁꯤ ꯅꯪꯕꯨ ꯏꯆꯦꯒ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ 이제 머리 리르게 닥다로세 이제가네 머리 뺨싸다시 당 이제 분웅시하라가 이제 분웅시하라가 당내 떠있을까이노 아이 얘기하다 간접어 이마가 빠바가 하다가 아이나 꿈도 있을까이노 레시 당 나속 돈을 살라미시 불까이기노 당 이제 뭐하러 불어
ꯁꯤꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ ꯍꯧꯒꯠꯂꯣ ꯁꯦ ꯅꯪ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯔꯣꯏꯌꯦ ꯅꯪꯅ ꯏꯆꯦꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ 이제는 ꯃꯐꯝꯗꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯄꯨꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯅꯇꯣꯝꯇ ꯆꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯅꯪ 이제ꯕꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯪ 나보고 ꯐꯠꯇꯤꯌꯦ 이제는 ꯆꯥꯛ ꯄꯨꯔꯛꯄ ꯐꯥꯎ ꯉꯥꯏꯔꯝꯗꯅ ꯅꯪꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯧꯒꯠꯂꯣ ꯂꯩꯁꯤ ꯅꯨꯡꯁꯤꯊꯣꯏꯕꯁꯨ ꯀꯞꯄꯛꯏ ꯏꯆꯦ ꯑꯩꯈꯣꯏ ꯆꯦꯝꯆꯥꯁꯤ ꯀꯩꯗꯧꯔꯒꯦ 이제기 토이바 너 집 자식 거고 마봉도 오세 마봉도 집자 오가노 낭부 거기 지식 급한가노 아이두디 지식 급이고 집자 오가노 이말라 아니 오가노 집자 마마 아빠 아니나 할락바다 통갈다기 도막다리 마사시나 kap리바도 마마 레이마도 바카나 센실레이 이마기 레이시야 이사 그이도래 하 레이스나 나나오시 그이도래 ꯀꯔꯤꯒꯤꯅꯣ ꯈꯨꯝꯗ꯭ꯔꯤꯕ ꯊꯣꯏꯕ ꯅꯪ ꯆꯦꯝꯆꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩꯈꯣꯏ ꯆꯦꯝꯆꯥꯁꯦ ꯑꯩꯈꯣꯏꯅ ꯀꯧꯕ ꯇꯥꯗꯕꯤ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯔꯤꯕ ꯍꯥ ꯁꯦ ꯏꯃꯥ ꯌꯦꯡꯒꯦ ꯏꯃꯥꯒꯤ ꯂꯩꯁꯤ ꯂꯥꯎ ꯍꯧꯒꯠꯂꯣ ꯏꯃꯥ ꯂꯥꯛꯂꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯃꯄꯥ ꯆꯥꯎꯔꯦꯜꯁꯨ ꯊꯃꯣꯏ ꯀꯥꯏꯅ ꯑꯣ ꯏꯄꯥꯒꯤ ꯂꯩꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯨꯟꯁꯤ ꯇꯦꯟꯅ ꯇꯝꯂꯝ ꯑꯣꯏꯔꯦꯗꯀꯣ ꯏꯆꯥꯗꯪꯁꯦ 이빠나 그리수 떠보감 기제드고 난 한다기 먹복시마기리 이빠부 알아오가누고 이빠기 레이시 레이시나나 이마 이거 레이시 시경도 말레이트라가 이거 말나 나요 하이바노 이마 덤라부수 사라부수 아이가 달로이 나두나 레이바 마학나 까이기도 아이보다 덕두나 짠리바 이제는 레이시 너희 이제는 거리면서 따져보 어가노세 레이시 너 여기나 이제 그럼 니고 하이바노 난 까오라브로 이반이기 말이 마약도 난 까오라브로 레이시 난 까오라브로 땡타버기 콘젤 아마타수 따키제도 레이시누 마학나디 asumna matam khra hawkre mathau mangam luikre leisi dugi nongma leisna du chak thongli wakhal du da manang nu pibu hek ningsing lei isya kahin nang noi du ba masinga sing yeksin basa mi gi yening thalak boy ingsili du ni mikup sida oire boy ninglui momo nok lei leisna matau du da nuksi thoiban hang lei ja kaigino nang na rawi du noklam du sapli pi leisna mapi du amuk sinthare 이제기 레이시 이제는 예행르바 밑밤 쿠딩 낭보도 막ning 싱두나 레이리 낭 레이따바 마팜세 이제기디 나겐 타이바도 오이리 낭 야우다바 이제기 분시다기 멍원 미독 마나소 마이통아세 미라이리 낭네 이제기 예행 타이바도 오이리 낭가 이제가 레이라가 이제는 빼는 억자람 오이라메 이세기 예능 타디 당내 레시 이세기 예능 타디 당내